ngasi phong ki ba tongan tongan manipuri sifong sing amasum thoki ba thodo wa thok sing digi maru oi bi I pauk sing khonga charaga manipur top channel gi meke gi mayam na thamjige han bada ngasi social media sing thaga narki ba video footage masang khata ga mayam hapak pa caption sang tang mayam patok sage yam namak puning nungsin ngai oi ba paw ma so dori pabung ngasi gi ming KSH Nobin Singa kawi nagamapal Permapur Paunam Lekai de Guinness Wadi, Pabung na Pang Bahan ba Oles Pensinda, Masano PTS Brinda Gitamaktanina, Mateng Pangbirami. Amasum Aina Hizaning Badi, Paisadu Kam Yami Netragana Yam de Habadu Maru Oidi, Adubu, Ahal Oerabi Ipasina, Uliva, Nungsiba Masum TS Brinda, Uliva, Tazabasi, Lupa, Kronasu, Labi Yaro, have a wapam Sutame, do a man video for this Masal Mam Yang Daminasi. Makasa Tarapoina to Papawamana, sexual harassment of women at workplace Haibsida, awareness Pantokre, Kuna Sigi, tradition amadi culture, Nupi Singnatakli, Professor Lokendro, sexual harassment assistum toke Hairabadi, grassroots level Digi Hauraga Semdok Pamatoktai, Professor Robita. Tawag mapam da nupi sing sexual harassment pibagamari lainana prevention prohibition amadi redress act 2013 gi matangda no migoypa awareness program among si Department of Law Manipur University nisinduna Kanchipur da leiba University asigi BC Court Hall pangtokre thauram gi athoiba mithulen oina seruk yakiba Manipur University gi Vice Chancellor Professor Dr. Naurem Lokendro Sngan hai Manipur si gender sensitive oiba society ni aikoi hanana nupi kanglup maira paibi mayai ka ba chinjak thingmana sing nupi lup singlai loinana nupi lana sing nupi sing oiba thauna phabagi lan phawba puwari da leidi ningthaugi matamda leiramba pacha court phawba manipur gi ningthaugi maharani na chalairami amadi nupi singa mari leinaba samaksya khudimak masida khanarami nupi singa si Manipur society gi tradition da sagona dunu laklabani society asigi tradition amadi culture nupi singa asengba masak takli masimagna Manipur da nupi singbu awang bathakta thamlam dibani haina su paws na pali atopa pawamana electronic media amadi print media gi EBM BBPAD familiarization awareness pangthokre Chief Electoral Officer CEO Manipur Gilam Field Labor Office da Electronic Media amadi Print Media Journalist sing oiba EBM BBPAD Familiarization Awareness Program pangtokre Awareness Program aduda Joint CEO Manipur Muhammad S Dolat Khana hai EBM si Control Unit amadi Ballot Unit oigani Control Unit na Presiding Officer gi manakta legani vote thadaphamda ballot unit amadi voter verifiable paper on the trial BBPAD laigani voter amana vote nama matamda thadariba vote adu sumlibra haiba yengnaba vote slip ama secretariat ki oina uba phangani voter amana namliba vote atopada satkibagi singnarabadi presiding officer da paw piraga check tawba yagani karigumba namliba vote adu lana satlamdrabadi voting conduct proceeding the upon mapibigi penalty phangani lana salama taragana khudakta bot thadaba lekani machine anima external device amata connection leiroi hainisu pausna su phungdorakli makhasa tharak poina to pawa mana medical department gi halakpa RTI gi report mapung fade thamoi sengna thabak tabiyu akomlo medical department gi halakli response asi satisfactory oidi maramasina department asu Thamoi sengna tawbina ba appeal toroduna tungna horok libangang singbu mangana bo hona bada akomlup kanglai pakna kaidawnung da tumina laithok loi haina akomlup ki maikedi ki phungdorakli
Akomlup Kangleipaki Office the Pangtopa Paugi Mipam Amada, Akomlup Kangleipakna, Saina Institute of Medical Science, Sinicon Branch Office Porompat, Kangleipak Medical and Nursing Institute Kurayamadi, Saraswati Institute of Management and Paramedical Science Pangai Impal Easta, Thakiba RTI Gipakum, Tamladuna Paumising the High, Department Asu Asigumba, College Asi Lehendana Bohanabiu, Kudombi Tillaba Matungdata, Tabak Tawigi Sanabi, Tadopiu. Affiliation and approval Yaudabu College Singasidagi, Pirakpa Natragna Tadorakpa Certificate na registration Taukibasing, Kandoktuna Kakadabani. Amasum Haidiba Institute of Humasi Langak to recognize Tobra Hangbada, Kangi Natragana Kangi Habigi Muta, say Sigi Hokiba Marski, such at Kunganitoida, NOC Pitoktuna, PCI the online application for affiliation Taunaba Kanganbo order on a Pirakle, Manipur State Pharmacy Council na NOCP Rabamatung PCI gi affiliation amadi approval yaudana illegal and unethical over monda pharmacy college salaiduna asoba senpham khomgatuna mairoi singbu namthak tawduna satnaba yaroidaba certificate issue tawrabara haibigi singnaba lei haiki mana hai pharmacy college ama salaiba haibisi magi oifam thokpa norms mayam ama lei maduri sei sahumga humfuga manga sida theory na pungkya oigani amadi practical na pungkya oigani amasum lairiba college adu properly equipped oibara haibadi college adugi oifam thokpa asoba madi classroom laboratory library amasum faculty members sing asina singmani samna hairabada medical college haibasi professional course ni asigumlaba professional course asi approval amadi affiliation yaudana karamna salairibano haibasima mathangda college sing asina karamba madi kadaidigi certificate issue toramgani haibago hang mayamna Thale Haidi Hensu Pausinasu Makatana Fondorakli, Lushilakpuna Tentakpa Paukaraga Mamna Tamzaramge, headlines on the Tamzage, Bedian Lenga Clarkpadi Democracy Set Paleva Mada Pangpam Tokpa, Miamgi Hak Sapsana Pibangamle, Razen. En Bedian losing BJP Gilenga Clarkpadi Manipur Ing Sikpa State Ama Ori, Matamama the Seal Kaziktan Yaroga Lambi Satpamatamda, Security Force na Hatok Piramba Adunga City Letre. Army, Police Ubada, Kinara Madunga Sidi, Manki Bagalona, Democracy Setpa Leba Amagi Wuhanto, Sapsana Pangamle, Amadi, Democracy Setpa Leba Mad Miamgi Pampam Topa Hak Sapsana Piri Haina, Education Minister S. Rajena Fundokrahari Amaromdana Masagi Lantum Lepsinana Bohona Bada Constituency da Awon Ba Matapurapa Ngamdraba Mioi Makatana Ashato Wigi Matam Oidre Rosit Say mga miyamgi mihud oina thagat pada masagi lanthum lepsinana bohona bada constituency da awon ba amata purakpa ngamdraba miyoida miyamna makhatana asa tawbigi matam oidri haina Janata Dal United Manipur gi Vice President oiriba Khetrigao constituency gi independent candidate wahengbam Rojina Fongdokre haina supau mana makhatari aduga hauzik oinadi myam paus matang se lusinjarage masumarubi paulere marakta myamla update pijarake aduga pathoksa gibda soiki bulan kiba kya yaurs myam ngak pigini masu matamatang marubi i pausingsu myamda update pijarake na thamjari and thank you.